Akasbani Imphal ngangbong Nganthoi na pau pazari ahanbada maruoiba pau 19 suba Lok Sabha Mikhalgi inner amasung outer Manipur Lok Sabha kendra singi vote masing thinaba sem saba hore security force na Imphal iski manung chana leiba gwalta bida thiba humbagi thabak sathabada khulai kya phagat pangamle Imphal zilla gi oina anti rabies vaccination handak sahi gi oina lising tara manga chahum kap thokre ngasi phawbada Imphal amasung West zilla gi len amadi nongle nungchina manghanta hankraba yumthong lising taruk chani ahumda jinga yenthokre amasung Lok Sabha Mikhalgi manga suba tangka ki vote thadanaba ngasi santi oina loisinkhre ngasi numidang pung 8 phawbada vote thadabagi sang chada 53.3 gi sang da oikhi Taranipan suba Lok Sabha Mikhalgi Inner Manipur Lok Sabha Kendra gi vote masing thinaba sem saba hore Lok Sabha Kendra sigi returning officer dagi phangba pauna hai mathang thagi mari da vote masing thiga doriba sida saruk yagadaba official singi tangkak ahumrak thokna pangthokadaba training hayeng dagi horagani vote masing thibagi thabak ningthina chathaba ngamnaba mari leinaba jila singi district election officer singi khuthangda tangai fadaba thabak sing lokhatpa hore Imphal West kaktada counting hall mapanda vote masing thigani Amaromda Thawbal Jilla gi inner amasung outer Lok Sabha Mikhalgi vote masing thigadaba mafam sing lauthokre district election officer Thawbal na thokpa cherol amagi matung ina vote masing thigadaba mafam sing adudi 30 Lilong AC special polling station outer gi vote masing Thawbal DC office complex gi block development office counting center number 1 da thigani 31 Thawbal AC 30 Hairok AC 34 Wangjing Tentha AC 32 Wangkhem AC Special Polling Station Inner amasung 35 Khangabok AC gi vote masing na counting center number 2 da main counting hall da thigani Inner amasung Outer Manipur Parliamentary Constituency gi candidate singna makhoi gi counting agent sing gi ming tha sigi kunthamathoi phawda thajilakadabani haina serol aduna makhatari Tengnopal Jilla gi Machi Police Station na konba khul khara da hingsa amadi pamdaba thodok thokpa thingnaba CRPC gi dhara samani phumari gi section ani gi makhada athingba khara thamle haina Jilla asigi ADM na thokpa cherol amana khanghali hariba khulsing adudi Kangsan Tuisen Tuinem Laising Maipo Laising Khuman amadi Machi subdivision gi hunbi khungangni athingba asi leiringe manungda mi sokpa yaba khusuklai puduna satpa yaroi amasung mi manga natraga mi manga dagi hena punba yaroi athingba si makhata ba hukuma ma thoktriba phawba satnagani Raija sida tangdulai taba amadi santi oina leinaba security force na sing amasung tampaki singnaba mafam kyada leptana thiba humbagi thabak sathaduna lakli police ki pauna hai Imphal iski manung chana leiba gwalta bida thiba humbagi thabak sathabada khulai kya phagat pangamle phagalaba khulai sing adudi improvised long range mortar ahum 303 rifle ama 12 bore gun ani hand grenade ani kapa yariba AK47 gi nongmai maru manga M16 gi nongmai maru manga Landa sizinaba polam kya su phagat khi Mitai singbu schedule tribe list ta salhanabagi matangda kendra sarkar na English ngani tarahumdoi dagi report ani kauriba adu Mukhyamantri na thuba matamda thabinaba World Mitai Council na dabi tauri Council asina thokpa cherol amagi matungina Mitai singi tungi charol sural gi yenglaga thuba matamda schedule tribe list ta salhanaba thabak paikhat piu hairi Communist Party of India CPI mayang Imphal Local Council gi nifumari suba local conference ngarang Wangkhai lekai da pangthokre Mifamaduda CPI State Secretary L Thoiren All India Trade Union Congress ki Manipur ki General Secretary L Sotin Kumar yauna dolasigi lusingba kya saruk yakhi Tabiriba pawse akasbani Imphal dagini Imphal Jilla gi oina anti rabies vaccination handak sahi gi oina lising tara manga chahum kap thokre District Veterinary Department Imphal Jilla gi Joint Director Tiken Balai Hizam na hai Maru oina hui ngaubuna mi chikpagi sang hengelakpadagi khongthang asi miyam gi yaifanaba Directorate of Veterinary and Animal Husbandry gi makhada paikhatpani hui hawdong khak natana sa san sing hida kapa miyambu hena bhavta hanaba thorum sing paikhatpa relief camp sing da satuna awareness program sinba KCC loan pinaba approval pibana singba miyam gi yaifanaba thabak sing lokhatuna lakli Jilla asigi dispensary kunthra da su vaccination adumak leptana paikhatli mangna hai
हुईना ngaudana mana chiu chiu thengna thengba mi khamde sasan khamde ngaurupagi chansi yamna wangakpadagi MT Devi se veterinary department na mafam khudimukta free da kapthokse masi maroina kapthokgi maramdi masigi vaccine je hana ekhoina immunize tawdana vaccine je kapna leragadi mana chi agasu ekhoigi hakchangda immunity develop tawhrabanina 70 to 60 to 70% baudi nabadagi kalli aduga huidu natraga sadu natraga sando atopa na chi uragasu masada khara ngapthok jamgi pangal leibanina ngawbagi symptom je develop tawba ngamdeba Thasigi manga dalen yauna sokhiba kanba nong amadi nongle nungsina yum kai manghan tahan khraba Imphal East amadi Imphal West jilla gi imung manung singda sarkar gi maikei dagi jingai yanthokpagi thabak sathari Imphal West jilla gi oina yum lising kunmapan rom manghan tahan khibagi manungda hauzik phawbada yum lising ani chamapan rom da kupnaba jinga pikre makata na jilla sigi district administration na lemhoriba imung manung singda yum kupnaba jingai yanthoknaba honari amaromda Imphal East jilla gi oina punna yum lising 13,633 len amadi nongle nungsina manghan tahan bagi manungda hauzik phawbada punna yum lising 3,303 da jingai yanthokre aduga yanthokkiba jinga managi masingna lising 9,938 ni sarkar gi maikaidagi warhoriba yumsing adugi jinga su yanthoknaba kanna honari Raija sigi mafam kayada pugada bahar hauzik Jiribam railway station gi platform da panduna lairi har asi mafam saba godown ama leitabadagi Jiribam gi miyamna awaba kaya mayoknari hairi hauzik nongju tha matam oibana harsing asi ningthina thamdaba maramna masidagi sentharakpa mahikyana sasan kaya siba phawba yaunare mamangi sahida su lokphom kaya da tasinduna amang ta thohanbagi paw laikhrabani mari leinaba singna thuba matamda miyang changbinaba miyamna appeal tawrakli Fisheries ki कर्मचारी अमसुंग aquaculture gi lamda khang hairaba singna aquaculture अमसुंग cold water fishery gi chawkhanabagi matangda khananainabagi thorum amangasi lamphel pata leba directorate of fisheries ki office ta pangthokre Kha Manipur college kaksing gi NSS unit 1 amasung 2 na sinduna tha sigi 12 dagi numit 8 ni satharakpa combined residential special camp ngarang loisin khre youth for national integration haiba themda pangthokpa special camp manungda resource person singna wangangba camper singi cultural activity college asigi campus amasung adopted village singda lamtu sengbagi thorum sing pangthokhi Kaksing jila gi manung chana leiba hianglam makha lekai da leiba social welfare club ki nongna saba building asi sanga khre sanga bagi thorum aduda hanagi MLA Elangbam Bedamani amadi club asigi maru oiba mioi sing saruk yakhi World Biological Diversity Day gi thorum Raija gi Directorate of Environment and Climate Change na sinduna lakliba yumsa kaisanumita khongampata leiba State Botanical Garden da pangthoklagani Be part of the plan haiba theme da pangthokadariba thorumasida Raija gi Forest Environment amasung Climate Change ki Additional Chief Secretary M.S. Khan sarugyagani International Biodiversity Numit ka mari lenana Tamenglong da sport painting competition ama Forest Inspection Banglo da ngasi pangthokre Tongan ba school gi mahiro yangkhai taruk na competition adu da sarugyaki Taruk suba All Manipur Newspaper and Electronics Media Employees Association gi award Naharol Thaudang Pausegi Makok Machine Man Laisram Ambarida Khusinakre Award asi Emni Miyagi Taruk Suba Foundation Day gamari lenana Isel Express Building Hafiz Sata da pangthokpa thorum amada khusinakibani Thawbal District Amateur Boxing Association na sinduna thasigi 19 dagi hauduna numit humni subna satharakpa marirak suba Thawbal District Boxing Championship 2023 ngasi loisin khre Mapan suba Bharat Pumbagi Police Judo Cluster mathang thagi kunmari dagi kunthra phawba Assam Police na sinduna Guwahati da pangthoklagani masida saruk yagadaba Manipur gi sanaroi singi trial cum selection ama Khuman Lampak Sports Complex ta thasi kunmari dagi kunmanga phawba pangthoklagani Ahanba Kaksing Tabam Kunjabi Sharma Memorial League cum knockout Kendra Wise Kang Tournament 2023 gi ngasi sanakhiba match ta oinam kangkhutna Kaisamthong kangkhutpu panjil 13 tarada thoikhre Manipur Amateur Kho-Kho Association gi thausil makhada Manipur gi atai jila singda pangthokpagum Imphal West jila da sunumit kunni gi Summer Kho-Kho coaching camp ASKK ground awang sekmai da ngasi dagi haukhre Akasbani Imphal dagi pauta biri Lok Sabha Mikhal gi manga suba tangka ki botha dana banga si santi oina loisin khre
Election Commission of India na thadorokpa report ki matungina ngasi numidang pung 8 phawbada vote thadabagi sang chada 53.mari gi sang da oiki. Nongsu Bengal da vote thadabagi sang chada 73, Uttar Pradesh ta chada 53, Jharkhand da chada 72, Ladakh ta chada 73.15, Bihar da chada 52.55, Jammu and Kashmir da chada 53.21, Maharashtra da chada 95.33 amasung Odisha da chada 70.55 ni. Ayuk angan badagi hauna miyamna thoroktuna vote hadanaki. Tangkak asida mirep chatruk 35 gi maraibak lepkani. Saknairaba mirep singi manungda kendra gi Mantri Rajnath Singh, Piyush Goyal, Smriti Irani, Congress luchingba Rahul Gandhi, National Conference ki luchingba Omar Abdullah, LJP Ram Bilas ki luchingba Chirag Paswan yauri. Lok Sabha Mikhal ki 6 suba amasung 3 suba tangkak ki vote khombagi thabak akanba mongda sathari. Rajniti dol gi luchingba singna tongan ba raija singda satuna miyam gi mitin amasung road show singda saruk yaduna voter singi pukning singsinaba honari. Pradhan Mantri amasung BJP luchingba Narendra Modi na ngasi Odisha amasung Nongchu Bengal pangthokpa rally singda saruk yakhi. Mangna Odisha gi Den Kanal amasung Katak da pangthokpa miyam gi mitin singda wangang laduna hai. Katak asi leba asigi khwaidagi liraba sahar singi manungda amani amasung haujikti mafam ase modern education gi hub ama oire. Bharat pu saukhatlaba leba ama ohenaba honabada Katak na sauba thaudang lauri. Karigumba BJP na raija duda sakti pairaklabadi phaugi minimum support price quintal amada lupa 2,200 oirambadagi 3,300 hengani haina Pradhan Mantri na thajaba pikhi. Odisha da pangthokpa Mikhal gi rally da Sri Modi na hai raija si natural resource marang kaina leijarabasu lairaba raija ama oiri. Odisha ki kala sanskriti amasung mineral sing raija dugi Biju Janata Dal sarkarna ningthina yokhatnaba honade haina maral sikhi. Mangna hai Nabin Patnaik ki sarkarna raija duda sahi 12 sasan tawbada lomi amasung naha singi aifa thorang amata paikhatkide. Pradhan Mantri na raija dugi miyamda awonba amasung saukhatpa raija ma ohenaba handaki vote asida honaminarasi haina appeal tawki. Madugi mamangda ngasi ayuk Puri da pangthokpa kilometer 2 rom sang chatpa road show amada Sri Modi na saruk yakhi. Amaromda Odisha gi Mukhyamantri amasung Biju Janata Dal gi makok Nabin Patnaik na ngasi raija duda pangthokpa mega road show amasung Mikhal gi mitin kya da saruk yakhi. BJP luchingba Amit Shah sung ngasi Haryana gi Karnal da vote khomki. Uttar Pradesh ki Mukhyamantri amasung BJP luchingba Yogi Adityanath na ngasi Chandigarh da pangthokpa Mikhal gi rally da wangangki. Samajwadi Party ki makok Akhilesh Yadav na Uttar Pradesh ki Domariya Ganj da pangthokpa Mikhal gi mitin da wangangki. Election Commission na Lok Sabha Mikhal gi damak Delhi da leiriba Kashmiri migrants sing na vote hadanaba special polling booth mari hangdokle. Hairiba polling booth sing adudi Jammu Kashmir House, Prithviraj Road, Salimar Bagh, Dilsad Garden amasung Nazafar Gardanani. Hairiba mafam sing asida vote hadaba chatpa amasung halakpagi bara sing commission na puthokani hairi. Iran gi Rashtrapati Ibrahim Raisi, Mapan Thawra Mantri Hossein Amir Abdullahian amasung official khara leba adugi awang nungsup thangba sarukta helicopter kaibagi thaudokta leikhidre. Iranian Red Crescent Society ki president ki pau paladuna IRNA news agency na hai helicopter adugi machen makai sing thengnare adubu maduda tongkiba miyoi singi haksang di thengnadri. Helicopter adu ngarang leba adugi awang thangba sarukta leisil kungna thabadagi paibada khudongchadaba thokpadagi paitharaknaba hotnabada khudongthiba thaudo adu thokhibani. Aroibada maroiba pau amukhana 19 suba Lok Sabha Mikhal gi Inner amasung Outer Manipur Lok Sabha kendra singi vote masing thinaba sem saba hore. Security force na Imphal East ki manungchana leiba Gwaltabida thiba humbagi thabak sathabada khulai kya phagatpa ngamle. Imphal East jila gi oina anti-rabies vaccination handak sahi gi oina 13,500 kap thokre. Ngasi phawbada Imphal East amasung West jila gi len amadi nongle nungchina manghanta hankraba yumthong 3,600 da jinga yenthokre. Amasung Lok Sabha Mikhal gi manga suba tangka ki vote hadanaba ngasi santi oina loisinkhre. Ngasi numidang pung 8 phawbada vote hadabagi sang chada 53.mari gi sang da oikhi. Paulo Jare.